Subnagi class 9 khaktamak tamliba mahiroi Ningthoujam Baldeepna lamdam asida ahanba oina mirol ngangnaba yaba emalon mapung fana khangba robot maipakna saba ngamle. Robot asi miyoibagi khonjelgi matungina sijinaba yaba robot amani. Kiamgaida leiba Primary English Academy da tamliba Ningthoujam Baldeep ki humanoid robot mobile phone gi matengna Manipuri lon da voice command piduna Bluetooth ki kuthangda robot asibu sijinaba yahalle. Sigi magi kano board Arduino ko board se CM sijinare aduga magi aina isana code ijaraga magi kano sida Bluetooth ka connect to halle aduga magi voice pirakpa natragana magi mamang satlu kano oida satlu habagi command pirakpa je sida magi chakarje lenghalaga chathanbane sida Bluetooth kano tawriba je ngasai ju kano command ki matamda amumu kano phangdaba khotaba tawje sije simgumba amda onthoga magi connectivity do sawaida aina leraga asai kano 1 kilometer leitarga jo mai connection phone numbagi mongda simthon Ningthoujam Baldeep Ningthoujam Kisan amadi Neviditagi machanupani Piglingaidagi asigumba sem sabada pamjarakpa Baldeep haujik sariba robot asi nattaba atopa voice command thongnaugumba hangdokpa yaba khulai sing sanabagi apamba leihori masana Google dagi kai dagi sharing amatta copy paste amatta yaw da bi mong amada mana Manipuri language da akoige wahi sizinaraga top na puthokani haiba idea ama honadana top ama tahla idana ko tahla ibase mase akoige sum akoige school ingis da su ai credit na su thamjaraga haibi ajing dina pung thogat pibak da loinana akoige तौरेजे अखोगी मणिपुर समाज अमगी अखोगी कैनोजिगी वैनादी लेबाक्सिगी वैनादी यामना तुंगदा आशा यामना ओरकपै यागनी हाय ओरकनी हायबजे से आई पुनिंगदगी थमजागे ngasidi state asida Baldeep kumba sahi nauriba mahiroi kayana robot kya sem sarakpa lepa leitri asigumlaba mayamdagi top mahiroi sing asibu tung koina makhoina pamjari lam asida lamjing lamtak pinaba amadi sogot pibagi mathau tari mana ariba class 9 gi remaining school academy gi class 9 tame shatra jina sigumba Manipuri da voice control karam to webse yam encouraging way maramaduna koina school asigi authority na magi future career gi dokta afawa adagi tobu yaba thabu mai koi tobe na kanna kanaje School asigi class 9 tamliba mahiroi amana voice command sinaba yaba robot ma putholo pahebasi araiba thobam natte hairiba robot asikumna atoptopa robot makhal kaya puthokna ba school authority amadi ama pa obisingi maike degi achoba mating pangani haibi achep thajabale heuri camera person ibungo loina nai ramanandale samthem Times of Manipur Kanchipur